Nakalamaromda Oinam Keneji Meesi Asigi Matang Da Chennariba Meehatpa Shing Athuba Matam Da Puthokpiyu haiduna LEIKHIDRABA Oinam Keneji APOKPA Oinam Ingocha Mari LEINABA Singi PUKNING CHINGSHILLAKLI Oinam Ingocha Paumi Sing Da Wafam Masi Phongdokladuna hai DM College Ki Hostel Da Leiduna Mahai Masin Tamjariba Masabu Hatliba Ase Mahaki Kari Maral Leivanano Mahairui Singi Mathakta Asigumba Ka Hen Bathabak Satharakliba Asi Karigino Meehat Asida Senaba Khudingmak Athuba Matam Da Phagatuna Logi Matung Ina Matik Saba Serak Pibiyo Meesi Asigi Matang Da Semkiba JSC amasung Maira Paibi Singna Meesi Asiga Mari Leinana Asumba Wayal Fangnana Bahotnabada Sangsilakpa Khongjang Khudingmakta Imung Manungna Saugatkani HAINA show Mahakna Makata Ki Nasi media ki puthang Aisha Nauri Vicha Lanza ki तरफ Vicha na Masagi Dem College की hostel अंदर ले लगा Meehatina Hati की वजह हाल में मेरे बच्चा पीवी पाइना media की पम्दा को बच्चा नहीं Uchala pada khungangi nahajing imai benjing GSC na tabira ko mai gai duda nasa gi dum lepchare mayan phano sen biro mayan ka to shati